Sita su upai leitrabanina mahakka khangnaba ukil amagi manakta Rambu puduna lai. Mafam maduda legal documents sing adu loina documentation tawraba matungda sign taw haiduna Sita na Ram dhaire. Adabu Ram di soi taw haiba yakide. Karigino haiduna hange. Anand Mohan na mangoda soi tawgi matangdi karimta hairamde haiduna tame. Maduda Sita na adu itaragadi babana nangona kari harami ba haiduna hange. Maduda Ram na nangbu aina senagadabani amasung aibu nangna senabigadabani habisi khaltani nakoi babana haramisi. Soi tawgi matang asidi karimta palamde haiduna Raghuram na Sita da haire. Mataw adudagi Ramsu soi taw habisi yakidre. Tara rakthi haiduna haire. Sita su Ramga wari sanaba pamdabadagi haibidi mahak onsanaruduna wari sanaruduna kari kanarani khaladuna mahaksu mafam adudagi tholai. Somnakandadi Bhairav Rasna Jai Babuda Sari dagi Firol dagi Luhomba magi kainana setkadaba Firol singadu laibada mating pangbiyu haiduna haire. Madul Jai Babuna Kadauga haino madu maya madu nangdi azar semga haira haiduna hangi. Madura pung ahum makai tare ngaki matungdadi Sita asi aigi nakta lakladabni haiduna haire. Maduma oitaragasu nangna madu Firol singadu kadauga haribano haiduna hangi. Madura Bhairav Rasna haire Mangasi luhombagi pijol seladuna aigi nakta laktuna Aikhoeni suhagra tawduribani haiduna haire. Somnakandadi Sita si matha sabe hemmambadagidi mahak masa si phongphong sare haiduna bathtub amada mahaki misingda ice cube mayam ama haijalhanduna ice adura luptuna laiki amasung wakal khali mahana wakal khaliba si mahaki problem sing asi karamna solve tawgani haiduna khanbani. Maduragidi mahak asi idea malai lagliba idea si atai amata nate karigumba Ramna soi taw haibasi yada taragadi karam tawgani maram maduna mahak aiga si tawsinabagi mawongda ama luhongdaba yararoi. Luhonglasi haiduna mahakpu themlagi amasung tanja lauraduna ai mafam madudagi chenkragi haiduna mahak khanki. Asum tawduna mahakna Ramga luhonglagi sem sagadabu khudima adu loina sem saro haiduna haire. Somnakandadi pung mari tasale Ramsu laisang adura laktuna mahak bolgi pijol seladuna luhonggadabagi ngaiduna lai. Somnakandadi Sita gi secretary aduna makhoigi luhongbadu lapna yengduna lai. Mahakna Sita da phone tawre. Madam na ngasai matam chana ingona phone tawro haibdo madugi phone tawro clip ni haiduna haire. Somnakandadi Ram di Mangal Sutra sigadabagi ngaiduna lairibani. Sita su mahaki acting adu haure amasung Ramna kaidawre mahakna khangba ngamki. Sita na Rambu ai bank da chalukhige aduga che sang si loshalaga ai amu halaktuna mafam masira khoini lohongsi haiduna haire. Ramsu Sita na hariba wafam sing aduda thajaruba kawbunina hoi hoi haiduna lehowi. Sita su kadar tawduna ai mafam masida amu hana lakani isona saki thamduna hairi amasung nangbu nakok paiduna wasaktuna hairi ai amu lakhini hairamduna mahakna Ramda thajaba thamamduna mafam madudagi chatki. Ramsu mafam maduda Mangal Sutra du pairaduna Sita lakpa adu mangai chaki. Pung mari makai taba matamda Sita bank da yaure. Bank da hek yaurukpaga mahakna Ramna sign tawrabani che chang adu sida leire haiduna haire. Asum tawduna mahakna makokta siriba lik adu langthokpa matamda laida yanduna laiki. Amasung mahak washroom da changlatuna mahaki business woman ama oibagi dressing habidi mahaki modern dressing adu selatuna tholai. Sana likon sing adu su mahakna mahaki secretary adu da loina sinaki. Somnakandadi Ram di yamna harauna Sita lakturibani haiduna icham chamna yamna khawrangna ngaijabani adubu mafam maduda huran basing laktuna nangna pariba Mangal Sutra du aigi nupigini nangna munduna pukhiba natra haiduna Mangal Sutra du munarei. Somnakandana che chang sing adu bank ki manager aduna verify tawduna lai. Thokliba thodok sing asigi pau sing asi Bhairav Ras ki mi sing aduna Bhairav Ras ta pau sing adu loina tame. Haibidi Sita laktuna bank ta che chang sing adu loina verify tawbalore. Verify tawbalore pamatungda Ram gi account da yauriba paisa sing adu mangonda loina transfer tawrani haiduna haire. Tasengna harba matamda Bhairav Ras na sinkhiba plan sing adudi loina fail oiba haibado oiki. Madudagidi Sita gi secretary dun haire. Nangna Ramna tawbiriba mawong ase yamna phati haiduna haire. Madul Sita na aigidi paisa phangaga loire. Ma sigira changira aingoda kalimta darkar oidi haiduna soire. Madudagidi Bhairav Ras na mahaki mi amada phone tawi amasung mahakna hairiba ase Sita ase hauji bank ta leibani na bank da yamna thuna chalu haiduna haire. Mataw aduda Jai Babuna nangna phone tawribadu kanano haiduna hangi. Maduda Bhairav Ras na jor sanaba matamda
ꯃꯍꯥꯛꯀꯤ ꯆꯦ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯑꯣꯏ ꯌꯦꯡꯕꯗ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦ ꯕꯥꯕꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯦꯡꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯆꯦ ꯆꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯣꯏ ꯑꯁꯤ ꯇꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯡꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯥꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯇꯥꯁꯨ ꯚꯤ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯨꯐ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯥꯗ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯄꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯦꯡꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪ ꯑꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯝꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯑꯃ ꯍꯦꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯋꯤꯜꯗ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯤ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯘꯨꯔꯥꯝꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤꯕꯨ ꯕꯦꯡ ꯃꯦꯅꯦꯖꯔ ꯅꯠꯇ꯭ꯔꯒꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕ ꯃꯤꯔ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯏ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯍꯪꯉꯛꯏ ꯁꯨꯡꯇꯧ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯕꯦꯡ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯎꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯦꯡ ꯃꯦꯅꯦꯖꯔꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯁꯤꯇꯥꯕꯨ ꯈꯥꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯤꯇꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯦꯝꯂꯦ ꯑꯩꯒꯤ ꯕꯕꯥꯅꯦ ꯃꯗꯨꯒꯤ ꯂꯣꯌꯔꯗꯨꯅꯦ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯕꯦꯡ ꯃꯦꯅꯦꯖꯔꯁꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯦꯝꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯩꯈꯠꯂꯛꯏ ꯇꯟꯖꯥꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯥꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯚꯩꯔꯕ ꯔꯥꯖꯀꯤ ꯃꯤ ꯚꯩꯔꯕ ꯔꯥꯖꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯇꯨꯅ ꯊꯝꯂꯤꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯇꯥ ꯐꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯡ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯦꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯕꯨ ꯊꯥꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯆꯦꯛ ꯕꯥꯎꯟꯁ ꯇꯧꯔꯦ ꯆꯤꯇꯤꯡ ꯇꯧꯔꯦ ꯀꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯜꯂꯦ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯆꯝ ꯆꯝꯖꯕ ꯃꯥꯜꯂꯤꯕ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯗꯣꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯒ ꯌꯦꯡꯉ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥ ꯉꯥꯡꯕ ꯌꯦꯡꯕ ꯌꯦꯡꯗꯕꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯎꯀꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯅꯝꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯤꯕꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯚꯩꯔꯕ ꯔꯥꯖꯇ ꯐꯣꯟ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯚꯩꯔꯕ ꯔꯥꯖꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯅꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯂꯩꯅ ꯅꯪꯅ ꯃꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕ ꯔꯥꯖꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯃ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃ ꯊꯥꯔꯗꯨꯅ ꯀꯥꯔ ꯑꯃꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯇꯥꯕꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯀꯥꯔ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯣꯡꯗꯨꯅ ꯂꯥꯛꯑꯣ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯥ ꯑꯁꯤ ꯅꯪ ꯉꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯗꯦꯀꯣꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯀꯅꯥꯝꯇꯅ ꯌꯦꯠꯄ ꯉꯝꯃꯣꯏ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯋꯥꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯅꯔꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯃꯔꯤ ꯑꯃ ꯁꯦꯝꯃꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯩꯔꯕ ꯔꯥꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯖꯕ ꯉꯝꯈꯤꯗꯦ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯖꯤꯞ ꯑꯃ ꯊꯣꯡꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯀꯤ ꯖꯤꯞꯅꯤ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯗꯨꯅ ꯂꯩꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯁꯨ ꯁꯤꯇꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯅ ꯉꯁꯥꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯣꯏꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯈꯣꯏꯅ ꯅꯪ ꯐꯥꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤ ꯅꯪꯒꯤꯅꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯃꯠꯇ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯁꯨ ꯃꯈꯣꯏ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯔꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯇꯥꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯄꯥꯟꯁꯤꯜꯂꯤ ꯑꯃꯁꯨꯡ FIR ꯆꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯇꯥꯅ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯁꯤꯇꯥꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯑꯃꯁꯨꯡ ꯂꯣꯀꯞꯇ ꯅꯝꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯀꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯔꯦꯗ ꯂꯥꯏꯠꯇ ꯂꯩꯕ ꯃꯤꯁꯤꯡꯅꯁꯨ ꯑꯅꯝꯕ ꯑꯣꯏꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯔꯦꯗ ꯂꯥꯏꯠꯇ ꯂꯩꯕ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯇꯥꯅ ꯑꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯐꯕꯗꯒꯤ ꯂꯥꯛꯄꯅꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
wahai luta matamda nupi singa duna aikhoisu afaba imungdagi lakpanine nangsu mafam asida laune laminasi laune haiduna yamna karimnabagi mawngda kaure madurigi ramna Women's Protection Act ki matungina Section 46/4 ki matungina haibadi criminal gi processing tawbagi niyom ama 1973 da semkhiba adugi matungina di nupi bu numidangda phaduna jela thamba yadi mana wafam singa si halaklibagi mawng asi mamang thakta constitution gi larik ama Sita gi assistant aduna pan khibadudagi mahana khangawduna halakpani tasengna harpa matamda ram gi brain asi yamna phabagi mawng amasu aikhoina uba fangi haibadi numit thoktingai mamangda natragana numit taraba matungda nupi amabu phaduna porakpa yadi haiduna hare matawdu uba matamda mafam adura lairiba mising amasung jel adura lairiba misingna rambo yamna munna yengjaba haibadu waiki madudagi inspector aduna mahagasi kanano haiduna hangi Ramsu yamna lem hagwalaktuna aigi ming Raghuram kawi karino nangna tawrido haiduna inspector aduna hangi madura ram naire uncle nadi aina Sita bu senagadabni amasung Sita na aibu senagadabni haiduna hare makoi singa sina huran bani makoina ayung nungthin khaidana mi singdagi lut tawbani ain kanun asi makoina makoi gi makutta thame maduri police aduna hare nangi se akoida ain tambibai mawngla madura ramsu hoi haiduna hare adu itaragadi kaligumba nupi aduna yamna tamthiba crime ama tawba taragadi madu aikhoina phaba hak leite siranang na halingi sai aduna hare madura ram na hare hoi madu itaragadi phaba yai adu itaragasu mahakpu phage hai taragadi lady officer natragana lady constable yawgadabni haiduna hare adubu police station asidadi nupi police amata leite haiduna su hare phagadabai mong asisu lady officer aduna magistrate chi hana thagadabni adugo order fanglaba matungda phagadabni haiduna su hare aduga pharaklaba matungda nupi officer ama natragana nupi constable ama police station asida laigadabani waising adu taba matamda mafam aduna lairiba haibadi jela aduna lairiba mising aduna huchel khongduna koba khuduna rambu thagali mafam asida nupi officer natragana nupi constable ama talaitabani Sita bu phaba yaroi amasung jela thamliba nupi ni sisu phaba yadi ain thugaibi ganu haiduna hare maduligi police aduna yam usitana hare nangna hariba niti niyom singado ai loina khangi Tawu mafam masila chanariba niti niyom sing asidi aina sembani aina tawningbu kusi tawgani masida nangi darkar oidi haiduna hare madurigi chakran changchalaktuna ramda nang amta tumina layu natragadi nataicha roi haiduna hare madurigi di police aduna chakran bu mafam maduri chingthore amusung police aduna hare police sing amusung mantri mandol singna aina si sembani aduga makhoina adum thugaiba sungamlibani police station asidadi aina apamba tawgani amasung nangi aangi wadudi kanaguma mafam amala chattuna nangna ngangba yai adu mafam asidadi ngangba yaroi haiduna hare maduri police aduna mahaki police sing adura order pirei Sita bu jela namsalu haiduna hare wahaidu ta matamda chakran changchalaktuna mahana ngangliba sida saubiganu mahakti icham chamjabani maduri police aduna hare mahagachi icham chamgira chamoira ai karimta darkar oide magi ain kanun mayam singado ma kalaidram thamkhom ta hayu haiduna hare asum tawduna mahana Sita bu jela namsinabaidamakta mahaki mising aduda order tawthare maduri ram naire karigumba sarkar gi thabak tawba officer amana mahana pariba sakti adugi ona tainabada thabak tawba taragadi mahagachi chahi ani jela thamba yai amasung mahaki thabak adu tatkani haiduna su hare madugi mathakta lupa lising tara su fine una thigadabani haiduna su ramna yamna kom haile jeda leiba mising aduna hare masigi nupasina ngangliba se yamna chumba wafamni mahana hangliba wahangsing achigi pakhum piwaiduna police adu hare maduri police na hare nangonda pigadaba pakhum adudi kona pigani ma hanamta naigi ge haiduna mahana ramgi manat changchalai maduri chakran mahapu khame maduri ram hare chakran nang police adu phuganu madu aina yadi haiduna hare police adu nadi mahana aibu usitri base yengu masi haiduna maha yamna sauba haibadu su oiki asum tawduna jela adu leriba mising na su police adu da yamna usit thawaidana akoi bulokto akoi mafam asidi thado haiduna laukhalai maduri di police aduna sauduna jail aduna leiba nupa amabu gala paiduna nang hana encounter tawga hatokani haiduna hare wahaluta matamda nupa aduna hatke suhalo ngasi di ai imit magna nangonda nupa asina leiba se masi ubasini aina penjari basi haiduna hare maduri di ramna madusu aina yadi haiduna hare police aduna sauduna Sita gi matang se hana loisangkhige aduga nakoi amug yengba taritana haiduna mahak mafam maduri tholai maduri police aduna laktuna Sita gi khudang paituna jail aduna mahapu langchin khebani adubu force aduna heman khiduna Sita adu world maku adu yeiduna mahak gyan mangduna laiki
पुलिस अदुना लेथोरक मतमददी रामना मफम मदुदा थालिबा बेंच अमा थांकलदुना पुलिस सिंग अदुदा थोमे मदुरी पुलिस सिंग सु चेंचलक्तुना रामदा अटैक क्यारक तौरे अदुबु रामदी करीमता अनाब फाउखिदबगुमना महाक चप जुंगल लेपकी अमसुंग मफम मदुर लेरिबा पुलिस सिंग अदुबु महांगना तपताना फुदबा हौरे खरा अमली तातादुना लेकी खरा अमना यान यानदुना लेकी पुलिस सिंग अदु फुबा मतमदा हुरांबा सिंग अदुसु चाइना फाउबा याउखी मदुदा हुरांबा अमना हरे करीनो महाना फुलिसिबु अखोइदा फुगे याउना फुलिब्रा नत्रगना सोइदना फुलिब्रा मदुरा मफम मदुर लेरिबा हुरांबा अमना हरे मागसी यामना चमजाबनी मरम मदुना मागसी फुगे याउना फुरकपुदी ओइरमोइ हाइदुना हरे होइने अदुबु ngसाइना अखोइना मासी पंफुदा फै अदुगा मखुसु हलक्ते हौजिना महाना तपताना फुथरैसिना कमाइ तौरिपनो हाइदुना मखोइ वारि सनादुना लेखि पुलिस स्टेशन अदुदगी कांस्टेबल अमना भैरवराजदा फोन तौरे अमसुंग सीताबु लौबा नुपा अमा लाई अमसुंग महाना मफम मसिदा लेरिबा मीसिंगबु तपताना फुथरे एसआईसु फुबा याबा फुरे अखोइबुसु फुबा याबा फुरे हाइदुना हरे मतौ अदुदगी भैरवराजसु पुलिस स्टेशन तमना चलु हाइदुना मागे गारिदु पुलिस स्टेशन तमना चलले सोमना खंददी रामना मफम मदुर लेरिबा पुलिस सिंग अदुबु फुबा मतमदा सीतासु ज्ञान तारक्तुना रामना तौरिबा मौंदु उबा मतमदा यामना ngakpa हाइबदुसु ओइकी मदुदगी पुलिस सिंग अदु फुधबा याबा फुधरबा मतुंगदा रामना सीताबु मफम मदुदगी पुदुना चेलै भैरवराजना चलुरिबा से सीतागी दमुक्ता सारी लेबा चतपनी सारी दुसु यामना तांगबा सारीनी मरम मदुना महाना पुलिस स्टेशन दा लापु मतमदा सारी दुसु माकी मीसिंगना मकुति यान्दुना लाई मफम मदुदा तालिबा कांस्टेबल अमदा नंगी एसआई दु कदाइदे लेगे हाइदुना हंगी एसआई दुसु पोपलदुना थोलै मतौ उदुबा मतमदा भैरवराजना यामना करेमनारदुना नंग सिदी अइना नुपानेना खलुबनी अदुबु नंगदि निपि तारेने मरम मदुना अइना पोरक्खिबा सारी सि यामना तांगबनी मरम मदुना मसी ओइना सेचलु सीता हरिबा नुपि सिबाउक्ता नंगना फजना मफम मसिदा एरेस्ट तौदुना थंबा ngamdabani हाइदुना हाइरे अमसुंग नुपा अमा लाक्तुना मफम मसिदा तौरमिबा फिबा मसि नखोइना अदुमक याखिबनी मरम मदुना सालीगा सेचनदुना खुजिगा सिजलु हाइदुना हाइरे वहाइरुता मतमदा एसआई दु सावरदुना ngasi numita karigumba aina sita amasung nupa adubu tanaduna phadaba taragadi ai nangna pirakliba sari si setlani haiduna mahak mafam madurigi sawduna thoki tasena harba matamda bhairablasna esai aduda sawholaduna I hapsanbani sita amasung ram makhoi yumda lai makhoi yumda lapu matamda ram asi khara soi khara soku matawaduda sitana hida poraga mahaki assistant aduda tainabagi damakta haire madur assistant aduna करीनो नंग तौरिबसे रामना सोलिबसि नंगिदमक्तनी नंगना तेबिबा यादबरा हाइदुना हाइरे वफम लुता मतम सीताना अइना माबु थेंगबा तली मरम मदुना नंग ओइना तैरुचो हाइदुना याम उसितना मफम मदुरगी चतखि मतौ उदुदा चक्रमसु यामना ngakतुना करीनो मसिगी नुपीसिबु थमोइगा अमता पांद्रबा जाला हाइदुना खंदुना लेहवी चक्रमना हिदाक तैबा मतमदा रामना अयो हाइदुना हाइरे मदुला चक्रमना नाब्रा हाइदुना हाइरे वहाइ लुता मतमदा सीताना खजिकतक सोकपा मतमदा महाना सुयामना ड्रामा तौरिबसि करिगिनो हाइदुना हंगे मदुर चक्रम नायरे करीनो नंग ngalibा दुबो महाना सोलिबासे नंगिदमक्ता सोखिबनी मदुरगी सीता नायरे महाना मी फुनरिबदो आइगिदमक्ता फुनबा नते मथंदगी फुनजरिबनी हाइबदी महाना महागसि कयाम कनगेना मयामना ताकनिंगबिदमक्ता महाना तौजरिबनी हाइदुना हाइरे सो ऑफ तौजरिबा दुनि हाइदुना हाइरे मदुरगी चक्रम नायरे नंगिदमक्ता महाना थवाइ खुबाक्ता हापतुना थेंगनखिबनी मदुर सीता नायरे होय नंगना हाइदु चुमी अदुबु कनागुंबा नुपि अतोपा अमा ओइबा तारगदि महाना तौरिबसि उबा मतमदा इम्प्रेस तौखिबा याय अदुबु अइदि मदुगुंबा नुपिदु नत्ते हाइदुना हाइरे वफम सिंग असि हरमदुना सीतासु करिमता मिनुसि लैतना मफम अदुरगी चतखि सोमला कंदना भैरवराजना दिना तौदुना लेरिंगे मिकुबदुदा माकी नुपि लाक्तुना कलिनो ngasiди एंगोंदा वा अमता ngangribadi हाइदुना हंगी मदुदा भैरवराजना येन थोंबसे हाउते हाइदुना हाइरे मदु युवाना ते ngasi अखोइगी एनिवर्सरी नि हाइदुना माकी नुपिदुना यामना केजना हाइरे मदुदा भैरवराजना याम उसितना करिनो अखोइगी एनिवर्सरी ने ना हाइ तारगदि नंगी नपासि बु हाटकदबनि अखोइनि बुलहोंबिरिबनि माना अदुगा नंगना येन ओइना हालब्रा हाइदुना हंगी मदुरा माकी नुपिना नंगबु ngasi तसेंगना अखोइगी एनिवर्सरी नि हाइबसि काउब्रा हाइदुना हंगी वहाइलुता मतमदा भैरवराजना अंगाव पै खतना मसुगुंबा यामना खुदोंग थिबा थौदो मा थोखिबासे निसिंगदबनि हाइदुना हाइरे ngasiगी numit asidi awawa phongtokadabani adu karigidamukta nungai ba phongtoktoribana haiduna haire wairuta matana mahaki napiduna nanga igaleminabasi nang yamna pendrabra haiduna hangi penba pendaba yuwa asidi nangna harakanu haiduna haire wahai aduta matamda mahaki napina maramaduna nangna sita adubu koitan tanaduna leribase haiduna haire madurigidi bhairarasna haire
ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔꯗꯣ ꯍꯥꯟꯅ ꯌꯦꯡꯉꯣ ꯃꯍꯥꯛꯀ ꯑꯩꯒ ꯌꯥꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯒ ꯀꯟꯇ꯭ꯔꯦꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯗ ꯁꯥꯏꯟ ꯇꯧꯅꯔꯦ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯗꯗꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯈꯤꯕꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯃꯉꯣꯟꯗ ꯆꯩꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯪꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯆꯩꯁꯜꯂꯛꯏ ꯑꯃꯁꯨꯡ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯅ ꯇꯝꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯆꯩꯔꯛꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯚꯥषꯟ ꯃꯌꯥꯝꯗꯨꯗꯤꯅꯦ ꯅꯪꯒꯤ ꯃꯤꯇꯤꯡꯗ ꯔꯦꯂꯤꯗ ꯉꯥꯡꯒꯗꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕꯁꯦ ꯂꯦꯞꯇ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯏꯔꯕ꯭ꯂꯥꯁꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯑꯩ ꯕꯕꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯏꯔꯕ꯭ꯂꯥꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯤꯕꯁꯦ ꯅꯔꯥꯏꯕꯛ ꯁꯥꯕ꯭ꯔꯥ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯈꯨꯠ ꯑꯆꯣꯠꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯇꯥꯡꯂꯕ ꯁꯥꯔꯤꯗꯨꯗ ꯂꯣꯏꯅ ꯇꯩꯁꯜꯂꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯟꯅ ꯆꯠꯈ꯭ꯔꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯅꯄꯥ ꯄꯥꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯄꯥꯗ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯦ ꯑꯩ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯅꯪꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯁꯤꯇꯥꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯆꯀ꯭ꯔꯟꯕꯨ ꯀꯧꯔꯗꯨꯅ ꯌꯥꯝ ꯊꯨꯕꯤꯗ ꯔꯥꯝꯒ ꯑꯩꯒ ꯃꯦꯔꯦꯖ ꯔꯦꯖꯤꯁꯇꯔ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯕꯗꯕ ꯌꯥꯔꯔꯣꯏ ꯃꯗꯨꯗꯤ ꯊꯥ ꯑꯃꯅꯤꯗꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥ ꯑꯃꯅꯤ ꯆꯪꯕꯗꯨꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤꯅꯤ ꯁꯤꯇꯥꯒꯤꯗꯤ ꯌꯥꯝ ꯊꯨꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯖꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯣꯏꯅꯕ ꯇꯧ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯕꯦꯡꯛꯇ ꯄꯤꯁꯜꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯀ꯭ꯔꯟꯅ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯇꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯦꯟꯁꯦꯜ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯀ꯭ꯔꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯥꯝꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯃꯗꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯃꯥ ꯊꯣꯛꯄ ꯇꯧꯖꯔꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯦꯁꯥꯏ ꯑꯗꯨꯅ ꯕꯁꯇꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯁꯤꯇꯥꯒꯤ ꯃꯌꯨꯝꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯁꯨ ꯁꯤꯇꯥꯒꯤ ꯃꯌꯨꯝꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯕ ꯇꯥꯈꯤ ꯃꯈꯣꯏꯅꯗꯤ ꯔꯥꯝꯕꯨ ꯀꯟꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯥꯎꯔꯛꯏ ꯃꯈꯣꯏꯅ ꯂꯥꯎꯕ ꯇꯥꯔꯛꯄꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯃꯅꯤꯡ ꯊꯣꯡꯗ ꯐꯥꯎꯗꯣꯛꯇꯨꯅ ꯔꯥꯝꯕꯨ ꯄꯨꯗꯨꯅ ꯆꯀ꯭ꯔꯟꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯔꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗ ꯀꯤꯆꯟꯗ ꯑꯥꯏꯁꯀ꯭ꯔꯤꯝ ꯂꯩꯍꯧꯔ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯀ꯭ꯔꯟꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯃꯌꯥꯝ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯄꯨꯂꯤꯁꯅ ꯊꯣꯡ ꯂꯪꯐꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯥꯔ ꯑꯃ ꯀꯨꯞꯇꯨꯅ ꯂꯩ ꯀꯥꯔ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤ ꯀꯅꯥꯒꯤ ꯀꯥꯔꯅꯣ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯆꯀ꯭ꯔꯟꯗ ꯍꯪꯉꯤ ꯆꯀ꯭ꯔꯟꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯀꯥꯔ ꯂꯩꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯀ꯭ꯔꯟꯅ ꯑꯩꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯈꯥꯝꯗꯨꯅ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯅ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯗꯤ ꯅꯪꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯀꯥꯔꯒ ꯇꯣꯡꯉꯦ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯄꯣꯔꯣꯛ ꯆꯥꯛꯄꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯥꯔ ꯑꯁꯤ ꯂꯥꯞꯅ ꯊꯝꯃꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯀꯥꯔ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯤ ꯔꯦꯗ ꯂꯥꯏꯠꯇ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯃꯗꯨꯗ ꯔꯥꯝꯅ ꯃꯈꯣꯏꯕꯨꯁꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯔ ꯄꯤꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯁꯤꯜꯂꯗꯨꯅ ꯄꯨꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯈꯤꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯒꯥꯔꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯕ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯒꯨꯒꯜ ꯃꯦꯞ ꯌꯦꯡꯉꯗꯨꯅ ꯀꯣꯔꯠꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯒꯨꯒꯜ ꯃꯦꯞ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯒꯨꯒꯜ ꯃꯦꯞꯇꯣ ꯑꯔꯥꯟꯕ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯊꯧꯖꯤꯟꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯆꯞꯇꯨꯅ ꯂꯩꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯤꯟꯁꯤꯜ ꯑꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯇꯥꯈꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯁꯇꯤ ꯑꯗꯨꯗ ꯆꯪꯕ ꯇꯥꯈꯤ ꯕꯁꯇꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯤꯇꯥꯅ ꯊꯨꯒꯥꯏꯈꯤꯕ ꯕꯁꯇꯤ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯉꯛꯄꯅꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯤ ꯑꯁꯤ ꯀꯩꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯒꯤ ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯒꯤ ꯅꯠꯇꯦ ꯔꯥꯝ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯊꯣꯝꯖꯤꯜꯂꯛꯏ ꯄꯨꯂꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯔꯘꯨꯔꯥꯝꯗ ꯀꯥꯞꯀꯦ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯘꯨꯔꯥꯝꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯂꯦꯞꯁꯤꯟꯈꯤ ꯃꯗꯨꯗꯒꯤ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯍꯟꯗꯣꯛꯇ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩꯁꯤ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯅ ꯑꯦꯁꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯕ ꯇꯥꯔꯒꯗꯤ ꯕꯁꯇꯤ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯑꯦꯁꯥꯏ ꯑꯗꯨꯕꯨ ꯊꯦꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗ ꯚꯩꯔꯕꯔꯥꯖꯅ ꯐꯣꯟ ꯇꯧꯔꯛꯏ ꯁꯤꯇꯥ ꯊꯦꯡꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯤꯇꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯃꯈꯣꯏ ꯕꯦꯜ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯠꯇ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯠꯇ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯝꯖꯤꯟꯗꯨꯅ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯚꯩꯔꯕꯔꯥꯖꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯔꯥꯖꯀꯤ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯁꯤꯇꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁꯤꯇꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯕꯨ ꯉꯥꯎꯖꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗꯕꯨ ꯍꯪꯗꯨꯅ ꯂꯩꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯔꯥꯖꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯕꯦꯜ ꯐꯪꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯩ ꯀꯣꯔꯠꯀꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇ ꯊꯣꯡ ꯍꯥꯡꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯇꯥꯗꯤ ꯑꯍꯤꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯌꯥꯔꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗ ꯊꯣꯡ ꯍꯥꯡꯂꯤꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯄꯤꯖꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧꯅ ꯄꯩꯁꯥ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯁꯇꯤꯗꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯚꯩꯔꯕꯔꯥꯖꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯀꯣꯔꯠ ꯃꯅꯨꯡꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕꯔꯥꯖ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯨꯒꯥꯏꯒꯦ ꯇꯧꯏ ꯃꯗꯨꯗ ꯚꯩꯔꯕꯔꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯔꯤꯔꯥꯝꯁꯨ ꯃꯊꯥ ꯁꯥꯕ ꯊꯧꯗꯣꯛꯇꯤ ꯊꯣꯛꯄꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯕꯥꯕꯨꯅ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯗꯤ ꯔꯥꯋꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯝꯒꯤ ꯃꯃꯤꯡ ꯄꯟꯕ ꯑꯁꯦ ꯄꯛꯆꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕꯔꯥꯖꯁꯨ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯖꯌꯕꯥꯕꯨꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯔꯤꯕꯁꯤ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯎꯀꯤꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯤꯇꯥꯒꯤ ꯎꯀꯤꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯁꯤꯇꯥꯒꯤ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯊꯦꯡꯅꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯅꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯀꯤꯜ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯀꯤꯜ ꯑꯗꯨꯕꯨ ꯀꯤꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯁꯨ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯇꯥꯗ ꯍꯥꯏꯗꯣꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯌꯥꯝꯅ ꯉꯛꯏ ꯀꯅꯥꯒꯨꯝꯕ ꯎꯀꯤꯜ ꯑꯃ ꯐꯥꯗꯨꯅ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯎꯀꯤꯜ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯊꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯎꯀꯤꯜ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯈꯣꯏꯅ ꯃꯊꯥ ꯁꯥꯅꯤꯡꯉꯩ ꯃꯇꯝ ꯑꯗꯨꯗ ꯚꯩꯔꯕꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯎ ꯅꯪꯒꯤꯗꯃꯛꯇ ꯀꯥꯔ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯆꯀ꯭ꯔꯅ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯀꯤꯜ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯔꯒꯗꯤ ꯃꯗු ꯌꯥꯝꯅ ꯐꯕ ꯎꯀꯤꯜ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯘꯨꯔꯥꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯀ꯭ꯔꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯅ ꯑꯥꯏꯟꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯨ ꯅꯪ ꯎꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯠ ꯑꯁꯤꯗ ꯀꯦꯁ ꯑꯁꯤ ꯃꯥ ꯑꯣꯏꯅ ꯊꯦꯡꯅꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯀ꯭ꯔꯅ ꯔꯘꯨꯔꯥꯝꯗ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯇꯥꯒꯤꯗꯃꯛꯇ ꯀꯦꯁ ꯑꯁꯤ ꯑꯩꯅ ꯑꯣꯏꯅ ꯊꯦꯡꯅꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯣꯔꯠ ꯑꯗꯨꯗ ꯖꯖ ꯑꯗꯨꯁꯨ ꯂꯥꯛꯏ ꯀꯦꯁ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯇꯥꯒ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟꯗꯨꯂꯥꯜ ꯁꯦꯠ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯇꯥꯅ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ ꯀꯔꯣꯔ 15 ꯄꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯣꯔ 15 ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯍꯟꯇꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯥꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯟꯇꯣꯔꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯆꯦꯛ ꯑꯗꯨ ꯕꯦꯡꯛꯇ ꯊꯥꯖꯤꯟꯕ ꯃꯇꯝꯗꯗꯤ ꯆꯦꯛ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯦ ꯐ꯭ꯔꯣꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯖꯖꯅ ꯁꯤꯇꯥꯗ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯒꯗꯕ ꯃꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯘꯨꯔꯥꯝ ꯂꯦꯞꯈꯠꯂꯛꯇꯨꯅ ꯑꯩꯅ ꯊꯦꯡꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯘꯨꯔꯥꯝꯅ ꯀꯦꯁ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯥꯗ ꯍꯪꯉꯤ ꯁꯤꯇꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ
ꯀꯅꯥꯒꯨꯝꯕ ꯎꯀꯤꯜ ꯑꯃꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯦꯛꯇ ꯀꯦꯁ ꯊꯦꯡꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯦꯗꯚꯣꯀꯦꯠ ꯁꯦꯛꯁꯟ 32ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃ ꯍꯦꯛꯇꯅ ꯀꯦꯁ ꯑꯃ ꯍꯦꯛꯇ ꯊꯦꯡꯅꯕ ꯌꯥꯏ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯎꯀꯤꯜ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯁꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯀꯦꯁ ꯊꯦꯡꯅꯕꯗ ꯀꯅꯥꯝꯇꯅ ꯑꯌꯦꯠꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯛꯁꯟ 32ꯗ ꯂꯣꯏꯅ ꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯨꯕꯥꯛ ꯈꯨꯅꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯖ ꯑꯗꯨꯅ ꯁꯤꯇꯥꯗ ꯅꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯍꯟꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯇꯥꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯀ꯭ꯔꯟꯅ ꯅꯪ ꯏꯀꯥꯏꯒꯦꯁꯨ ꯀꯣꯟꯅ ꯏꯀꯥꯏꯔꯣ, ꯀꯦꯁ ꯑꯃꯗ ꯊꯦꯡꯅꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯝ ꯃꯇꯝ ꯃꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯖꯖ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯀꯦꯁ ꯑꯗꯨ ꯁꯣꯛꯅꯔꯣꯗꯅ, ꯄꯨꯡ 10 ꯇꯥꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯡ 10 ꯇꯥꯁꯜꯂꯛꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥ ꯑꯃ ꯊꯛꯀꯗꯕꯅꯤ, ꯕꯇꯔ ꯕꯤꯁꯀꯨꯠ 2 ꯆꯥꯔꯒ ꯒꯨꯂꯤ ꯑꯁꯪꯕ ꯑꯃꯒ ꯑꯉꯥꯡꯕ ꯑꯃꯒ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯘꯨꯔꯥꯝ ꯑꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯁꯟꯕꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯘꯨꯔꯥꯝꯁꯨ ꯆꯥ ꯊꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯆꯀ꯭ꯔꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯣꯔꯠꯇ ꯖꯖꯀꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯖꯖꯁꯨ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯖꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯅꯤ, ꯌꯦꯡꯕꯤꯔꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯀꯦꯁ ꯄꯥꯟꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯡꯈꯥꯏꯒꯤ ꯃꯅꯨꯡꯗ ꯎꯀꯤꯜ ꯑꯃ ꯊꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯖꯖ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯆꯀ꯭ꯔꯅ ꯔꯘꯨꯔꯥꯝꯕꯨ ꯆꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯏ꯫ ꯆꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯄꯣꯔꯛꯄ ꯃꯇꯝꯗ ꯁꯤꯇꯥꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯆꯥ ꯑꯗꯨ ꯔꯘꯨꯔꯥꯝꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ꯫ ꯆꯥ ꯌꯥꯝꯅ ꯊꯛꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥꯒꯤ ꯀꯞ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯩꯖꯤꯜꯂꯤ꯫ ꯆꯥ ꯊꯛꯇ꯭ꯔꯗꯤ ꯅꯪ ꯁꯤꯔꯗꯕ ꯅꯠꯇ꯭ꯔꯥ, ꯅꯪ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯤꯇꯥ ꯌꯥꯝꯅ ꯁꯥꯎꯔꯛꯏ꯫ ꯅꯪꯗꯤ ꯑꯉꯥꯎꯕꯅꯤ, ꯅꯪꯗꯤ ꯅꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯥ ꯑꯗꯨ ꯔꯘꯨꯔꯥꯝꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯀꯣꯔꯠ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯎꯀꯤꯜ ꯑꯃ ꯅꯦꯛꯇꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯎꯀꯤꯜ ꯑꯗꯨꯅ ꯀꯦꯁ ꯑꯗꯨ ꯊꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯟꯕꯨꯗꯤ ꯂꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯄꯤꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤꯁꯤ ꯈꯔ ꯆꯍꯤ ꯍꯟꯊꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ, ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯤ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯚꯩꯔꯕ ꯊꯥꯔꯛꯄ ꯅꯨꯄꯤꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯝ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯔꯥꯝꯅ ꯍꯥꯏꯔꯛꯏ, According to the Negotiable Instrument Act 1881 under Section 138, ꯄꯩꯁꯥ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯅ ꯆꯦꯛ ꯑꯗꯨ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯄꯤꯔꯤꯕ ꯆꯦꯛ ꯑꯗꯨꯗꯤ ꯆꯟꯗꯨꯂꯥꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯄꯤꯕꯅꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯁꯨꯡ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯇꯥꯗ ꯊꯥ 3ꯒꯤ ꯃꯇꯝꯗ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯛ ꯑꯗꯨ ꯃꯕꯠ ꯆꯠꯇꯨꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯨꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯟꯗꯨꯂꯥꯜꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯑꯗꯨ ꯏꯟꯗꯕꯤꯗ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯕꯅꯤꯅ ꯁꯤꯇꯥ ꯑꯁꯤ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯖ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯂꯥꯎꯊꯣꯔꯛꯏ, ꯍꯥꯏꯕꯗꯤ ꯔꯘꯨꯔꯥꯝꯅ ꯍꯥꯏꯔꯤꯕ ꯄꯜꯂꯤꯕ ꯑꯦꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯠꯅꯕ ꯑꯦꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁꯤꯇꯥꯕꯨ ꯐꯥꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯁꯤ ꯌꯥꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯆꯟꯗꯨꯂꯥꯜꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯗꯨꯅ ꯆꯦꯛ ꯑꯗꯨ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯕꯦꯡꯛꯇ ꯊꯥꯖꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯎꯀꯤꯜ ꯑꯃ ꯇꯥꯟꯅꯔꯗꯨꯅ ꯁꯤꯇꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯀꯤꯜ ꯑꯗꯨꯕꯨꯁꯨ ꯃꯊꯪꯗꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯣꯔꯗꯔ ꯄꯤꯔꯤ, ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯘꯨꯔꯥꯝꯕꯨ ꯃꯂꯦꯡ ꯃꯥꯡꯗ ꯊꯥꯡꯀꯠꯂꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯟꯗꯨꯂꯥꯜꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁ ꯊꯦꯡꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯎꯀꯤꯜ ꯑꯗꯨꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯀꯦꯁ ꯑꯁꯦ ꯃꯥꯏꯊꯤꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯔꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯟꯗꯨꯂꯥꯜꯗ ꯍꯪꯉꯤ꯫ ꯆꯟꯗꯨꯂꯥꯜꯅ ꯔꯘꯨꯔꯥꯝꯅ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯇꯧꯏ, ꯃꯔꯝ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯀꯦꯁ ꯑꯁꯤ ꯀꯅꯥꯅ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯖꯌꯕꯥꯕꯨꯅ ꯚꯩꯔꯕꯇ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯁꯤꯇꯥ ꯀꯧꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯜꯂꯨꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯔꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ, ꯃꯔꯝ ꯑꯗꯨꯅ ꯂꯪꯀꯥ ꯑꯁꯤ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕ ꯁꯥꯎꯔꯛꯇꯨꯅ ꯑꯩꯕꯨ ꯔꯥꯕꯣꯏꯒ ꯀꯝꯄꯤꯌꯔ ꯇꯧꯔꯛꯀꯅꯨ, ꯑꯩ ꯑꯁꯤ ꯍꯦꯔꯣꯅꯦꯅ ꯈꯟꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯅ ꯂꯤꯔꯨꯡ ꯊꯥꯡꯒꯠꯇꯨꯅ ꯁꯤꯇꯥꯕꯨ ꯐꯪꯈꯤꯕꯅꯤ, ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯃꯗꯨꯝꯅ ꯑꯩꯉꯣꯟꯗ ꯀꯝꯄꯤꯌꯔ ꯇꯧꯔꯛꯀꯅꯨ, ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯦꯁꯥꯏ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯅꯪꯅ ꯁꯤꯇꯥ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨꯁꯨ ꯉꯝꯗ꯭ꯔꯦ, ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯧꯔꯗꯨꯅ ꯁꯤꯇꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯃꯁꯨꯡ ꯔꯥꯝꯕꯨ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫
Wahai duta matamda police aduna ai madu ngamoi haiduna hare karigino haiduna bhairab na hangi maduda Ram hariba nupa se yamna chamba mini yamna aphaba mini aduga court aduda Sita na mahaki mamaida cha camera hajanki adubu mahak tumi laiki kanagu misak ama oitaragadi natai yamna chadaba phibam ama oiradabani nupi aduna nangbu hanjanna ikaiba pire maram aduna nangna tawpham khangdaduna masigi thabak singa se tawribani adubu nupa adudi mayam mamang mahakpu ikaiba pirabani adubu mahak tumi laiki aiga oitaragadi mafam aduna mahakpu haladabani mahana ekhoi busu punga ngakpa haibdu wenki mahana aduna tawkhidabai maram se karigino khangra tasena haraba matan mahakase asengbu nupani asengbu nupa haibasidi nupi sing ijat tawbani madurigi di bhairap su sauduna aina pije pithakuna thalakpa hui nangna aina taw haiba thabak se tawdu taragadi nangna halu yadagana aina hatare dra haiduna hare asum tawduna mahana police adubu mafam madurigi tanthore tanjadda bhairap ki makubo dusulai makubo na hare aidi lambi sorokta laiba gunda amabu aina MLA oina hapchanduna aigi iyanapa oheluraba malene haiduna hare madurigi bhairap na hare gunda amna nangbu aigi ikubo ohelibani nangi point of view do khara change tawni haiduna hare maduri makubo duna hare aina di masi hana na khanglabani nangna su yamna tuguchaba thabak tawgani habasidi khallude haiduna hare waruta matamda bhairap ras na hare hawjiti madu khanarubagi kanaba kari leiri aigi ming bhairap ras kawe kai boigera ke mautoba san boigera natragana yamna sathiba sa boigera natragana mahadevagi nandi boigera makoi pumnama si sa ngaktani matau adugumna isu sa makalamani matang matangi matungina change tawi haiduna suare mahana mahaki nupiduda iku bolai chana thanaba pijaduna phajana tha khwaiduna hare maduri makuboduna hare nupidugi wakal asi nang thadokpa ngamlaroi madura bhairapna yan uchitan hare nangi nachana pi wakal sibauti thadok pitridana haiduna hare wahiruta matamda makubodu yamna tuguchabagi wahi ama hairamduna mafam maduragi chatki madurigi di bhairapna jay babudo onsaladuna karino ngasidi aingonda thina chaibu wamta haidina nangna tumi leibse hainadini haiduna hare wahiruta matamda jay babusu hawgalaktuna ngasidagi bibishan asi langka thadoktuna chalabani haiduna mahak mafam madurigi chatkamsu makhada nupi singa basketball sanaduna leibani mafam madura bhairap ki mi singsu lai bhairapti kardu tongduna lai madurigi mafam madur lakriba gunda singaduna rambu puthaba hore somna kandadi ukildusu Sita unaba lai Sita na yan usitana hare ai kotagi karamna nathoraklibano habsi yengba laklibra haiduna hangi madura ukiladuna nangbu kankibanu padubu unaba laklibani haiduna hare wahiruta matamda mahakti basketball courta basketball sanaribani makhada unrusu haiduna yan usitana hare aingonda matamga leijati haiduna Sita na hare wahiruta matamda ukiladuna hare aina haidriba wari sitaba matamda nang matam leitabaga to matam mayam leradabani haiduna hare wahiruta matamda Sita di yam irritating oiba haibatusu oiki tasena haraba matamda nangbu case mai pahankibana paduri angang oningaidagi mai paktuna lakhiba misakni haiduna hare asum tawduna wari si flashback ta lai Anand Mohan mahaki nupi Madhuri da makogi lamadudagi Magnus hariba dhatu makal si phangi haiduna hare karigumba aikoina maduda mining taw taragadi paisa yam hena phangani haiduna su hare maram maduna nangi sanali kon kaithoktuna aikoina karbar thadara si haiduna hare adu mahaki nupi dunadi aigi ima ipana aigi damukta sarakhiba sana asidi ai kaithokpa ngamoi nangna nupi dagi sanali kol niribasibu ikaijadra nang mutkira takare mangira aigi sanali kondi amata kaiba yaroi haiduna hare adu orgadi bandan thamsi haiduna su hare adubo Sita gi mama adunadi yaba kawba lekhide Anand Mohan wakhal yamna nungaitana lai numit aduda tanjaduda Ram gi mama su mafam aduna hek lakpa thoi maramdi Anand Mohan amasung Ram gi mapaga yamna duna tinaba marup oibanina makhogi imung asida changthok chanchin tawnabani Ram gi mama na makhoini na ngangna khiwa wafam sing adu tabadagidi mahaki likol amasung mahaki nupana lohongmada sibikhiba mangal sutra adu phawba thamtoro aduduga nakhogi business asi hawro haiduna hare Anand Mohan adi madunga moi haiduna hare adubu marup ama oiragadi karigidamukta mateng pangnaroi duribano haiduna Ram mamana likon sing adu thamtoktuna makhogi business adu hawrakhi asum business adu chawthorakpadagidi makoi paisa yamna paiba haibdo oiki nongmadi Ram gi mama amasung mapa adu lakpa matamda accident thoktuna punna sikhiba haibdo oiki maram aduna Rambu Anand Mohan makhogi yumda porakhibani adubu Sita gi mama nadi Ram lakpasi yamna yaningda haibdo oiki nongmadi Sita gi mama na likon kyamarum saladuna ai amasung aigi chanupida likon sing asi
ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯟ ꯃꯣꯍꯟꯅ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯎ ꯅꯪꯒꯤ ꯑꯝꯇ ꯅꯠꯇꯦ ꯔꯥꯝꯒꯤ ꯃꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯔꯥꯝꯒꯤ ꯃꯃꯥꯒꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯗꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯈꯤꯗꯦ ꯅꯪꯒꯤ ꯁꯅꯥꯝꯗ ꯊꯝꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯃꯃꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯪꯒꯜꯁꯨꯇ꯭ꯔꯗꯨ ꯐꯥꯎꯕ ꯄꯤꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯄꯤꯕ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯗꯨꯕꯨ ꯄꯤꯊꯣꯛꯄ ꯉꯝꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯑꯗꯨꯃꯛ ꯁꯤꯖꯕ ꯇꯥꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟ ꯃꯣꯍꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯆꯨꯝꯅꯗꯒꯤ ꯃꯦꯅꯦꯖꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯃꯦꯅꯦꯖꯔꯒꯤ ꯅꯨꯄꯤꯅꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯗꯨ ꯁꯤꯕꯒꯤ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯃꯁꯨꯡ ꯁꯤꯇꯥꯅ ꯁꯤꯔꯤꯕ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯁꯤꯔꯤꯕ ꯂꯤꯛꯀꯣꯟ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤꯅꯤ ꯃꯍꯥꯛꯇꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯔꯥꯝꯒ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯤꯛꯀꯣꯟꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯍꯛ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯅꯃꯥꯅ ꯈꯟꯈꯤꯕ ꯑꯁꯤ ꯔꯥꯝꯅ ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯂꯣꯏꯅ ꯍꯣꯡꯍꯜꯂꯦ ꯅꯄꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯔꯥꯝꯅ ꯊꯣꯛꯍꯟꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯕꯨ ꯇꯠꯇꯅ ꯌꯥꯝꯅ ꯇꯣꯏꯅ ꯐꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯃꯥꯗꯒꯤ ꯂꯥꯞꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯔꯥꯝꯕꯨ ꯚꯨꯇꯥꯟꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯃꯪꯒꯜꯁꯨꯇ꯭ꯔꯗꯨꯁꯨ ꯅꯪꯒꯤ ꯅꯃꯥꯒꯤ ꯅꯠꯇꯦ ꯔꯥꯝꯒꯤ ꯃꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯈꯛꯇꯅꯤ ꯅꯪꯒꯤ ꯅꯄꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯨꯄꯥ ꯍꯥꯏꯕꯗꯤ ꯁꯤꯇꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯥꯝꯕꯨ ꯃꯈꯥꯗ ꯃꯤ ꯈꯔꯅ ꯐꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯔꯥꯝꯕꯨ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥ ꯌꯥꯝꯅ ꯁꯥꯎꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅꯁꯨ ꯅꯪ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯅ ꯃꯈꯣꯏꯕꯨ ꯈꯥꯝꯃꯤ ꯃꯗꯨꯗ ꯚꯩꯔꯕꯅ ꯐꯨꯔꯔꯣꯏ ꯑꯣꯏꯔꯣꯝꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯥꯔ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯤꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯥꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯔꯥꯝꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯁꯤꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯈꯨꯠ ꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯝꯅ ꯍꯤꯡꯁꯥ ꯇꯧꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯇꯥꯅꯗꯤ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯐꯨꯔꯤꯕꯁꯤꯗꯤ ꯍꯤꯡꯁꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯨꯠ ꯊꯥꯕꯅꯤ ꯁꯤꯇꯥꯗ ꯍꯦꯛ ꯈꯨꯠ ꯊꯥꯕꯗꯒꯤꯗꯤ ꯔꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯅꯗꯤ ꯁꯤꯇꯥꯗ ꯈꯨꯠ ꯊꯥꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯈꯨꯠ ꯊꯥ ꯇꯥꯔꯒꯗꯤ ꯔꯥꯝ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯇꯥꯅ ꯈꯨꯠ ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯎꯁꯤꯠꯇ ꯊꯧꯑꯣꯏꯗꯅ ꯉꯥꯡꯉꯛꯄ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯅꯈꯣꯏꯗꯤ ꯅꯨꯄꯤꯅ ꯉꯝꯕꯅꯤ ꯅꯈꯣꯏꯕꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯪꯉꯛꯏ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯤꯇꯥꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄꯗꯒꯤꯗꯤ ꯔꯥꯝꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯅ ꯐꯨꯊꯔꯛꯏ ꯑꯁꯨꯝ ꯐꯨꯊꯔꯛꯄꯗꯒꯤꯗꯤ ꯚꯩꯔꯕꯔꯥꯖꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯔꯥꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯃꯗꯨꯖꯥ ꯑꯗꯨꯗ ꯔꯨꯄꯥꯁꯨ ꯂꯥꯎꯔꯛꯏ ꯔꯨꯄꯥꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯩꯔꯕꯔꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯥꯅ ꯂꯥꯎꯔꯤꯗꯨꯕꯣ ꯅꯪꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯍꯦꯛꯇ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯂꯥꯎꯒꯦꯅꯦ ꯍꯥꯏꯗꯨꯅ ꯚꯩꯔꯕꯔꯥꯖꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯚꯩꯔꯕꯅ ꯆꯤꯡꯉꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯥꯝꯃꯤ ꯑꯩꯅ ꯅꯪ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯎ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯊꯨꯅ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯤꯇꯥ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯁꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯚꯩꯔꯕꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯅꯪꯅꯤꯅꯦ ꯋꯥꯔꯤꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯚꯤꯂꯟꯗꯤ ꯅꯪꯗꯤ ꯍꯦꯔꯣꯅꯦꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯕꯣꯗꯤꯒ ꯐꯔꯒꯗꯤ ꯍꯦꯔꯣ ꯑꯣꯏꯇꯥꯔꯒꯗꯤ ꯖꯤꯝꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯦꯔꯣ ꯑꯣꯏꯇꯥꯕꯅꯤꯅꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯑꯁꯦꯡꯕ ꯍꯦꯔꯣꯗꯤ ꯑꯩꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯁꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯁꯤꯇꯥꯅ ꯔꯥꯝꯅ ꯇꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯔꯥꯝꯒꯤ ꯍꯥꯔꯠ ꯔꯦꯠ ꯑꯁꯤ ꯑꯁꯨꯝ ꯇꯞꯊꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯇ ꯊꯤꯟꯖꯔꯨꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯚꯩꯔꯕꯅꯗꯤ ꯊꯥꯖꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤꯇꯥꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈꯤ ꯑꯃꯁꯨꯡ ꯀꯞꯄꯛꯏ ꯃꯇꯧ ꯑꯗꯨꯗ ꯚꯩꯔꯕꯁꯨ ꯂꯩ ꯆꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯥꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯗꯕꯅꯤ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩ ꯑꯗꯨꯅ ꯔꯥꯝꯗ ꯊꯦꯡꯕꯗꯒꯤꯗꯤ ꯔꯥꯝꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯚꯩꯔꯕꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯎꯊꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯇꯥꯕꯨ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯚꯩꯔꯕꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯔꯥꯝꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯁꯤꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯤꯊ꯭ꯔꯥꯒꯤ ꯇꯦꯕꯜ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯊꯛꯇꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ
building adudagi chongtharakpa mikubaduda Ramna Sitana makhara taaduna yaiba taragadi sirani khaladuna mahakna Sitana tarakadaba jagaduna mahaki masadu thamnaduna mahak onthoki amasung mahaki managana du kar aduda taraduna mahak okhi matawudu uba matamda Sitana mahakpu gari adudi chingtharakduna gari adudi hapchanduna chatnabagidamukta gari gi start tawba hore Bharamnadi gari adudi nomai kyamano kapsabani adubu nomai di amata pankhide tholiba thodok adu mahaki nupinadi loina uduna leibani gari thaudawna Sita su mamitagi mapi tare tasena harba matamda Sita su Ram nusiba hore Ramna haire karigumba posak ama natraga misak ama pamba taragadi Isorna mahakpu soidana pibani soina thunganbani haduna haire tasena harba matamda nangna aibu siba pambanina ai sidore haduna Ramna haire wahaiduta matamda Sita di yamna kapchaba habdo oike madurgi Ramna haire ai sidore maram maduna Bank anakpa amada chasi aduga nangna soi tau haiba jaga adura soi tauge haiduna haire Sita di mathanda porprok chakcha bhaibadu waiki ma yamna ningamakhide ma kapchaba natana upai lekhide aina nangonda loina piradabani nangna nungairaga loire haiduna haire masi katane ene pamli basi karigumba ai sikitaragadi nangbu kanana yingchanbiduna haiduna haire Sita su kapcharaduna nang karisu tawru haiduna haire ai karimata pamde nang khaktani pamli basi haiduna Sita na kapladuna Ramda haire ai lan kare ai bunga piu haiduna gari thauduna lakpa mikubaduda Bhairav Ras ki gari aduna Sita amasung Ram tongliba gari du thombadagidi Ram ga Sita ga du gari dudagi paithoroktuna sorok Sita na gyan tarakpa matamda Ram de gyan mangduna leirami tanjaduda Guruji na tharakpa mangsing adu ambulance putuna Ram lawba lai ukiladuna Sita bu Ram gi manakta changba si thingki Ram bu ambulance hapchanduna mafam adudagi puduna chatkhi Sita di mafam aduda amuk gyan mangduna taduna lehawi Sita na gyan tarakpa matamda basti aduda mahak makeup thole mafam adugi ahal aduna mahakpu ningthi jana seba tawduna gyan tahalakpa oirami mahak gyan tarakpa matamda mahakki secretary aduda Ram di kadai chakra aduna hangi Bhutan da pukra aduna mahakki secretary aduna khomi ai mafam asida namik kyani sure aduna hangi hapta ani di phare aduna mahakki assistant sing aduna haire Sita na ai Ram gi manakta chaningi aduna haire adubu assistant sing aduna di Ram gi manakta chapasi yamna problem dai Bapanda Bhairav Ras ki mi singna nangbu senaduna leirabani haiduna haire asam tawduna Sita su Ram uning manbadagi mahak Bhutan tamna lai Bhutan da lakpa matamdadi mafam aduda mahakna Ram thiba matamdadi Ram asi accident aduda sikre haiduna haire mafam aduda Ram gi photo aduda lai thetuna leibagi mawng adu uba matamda Sita mathwa yamna nuwaitaba haibada oike Sita ningamdabaga loinana higna kapai maduragi Guruji du laktuna Sita da haire nang hojiti pelaba natra nangi lawnam tawba karam chawba mana icham chamjaba misaka mabu halabani tasena harba matamda nangna sangsar sida leiriba miyoibagi minungsi habase masi su loina manghan baibdo oire loina hatokle Ramnadi nangwanda awaba amta pikhiba leite adubu nangi karam chawba aduna Ramgi punsibu manghan baibdo oire mahaki maral sebu karino matam chuba matamda Sita haiduna sonduna leijabani Guruji na ngali libu wafam adu taba matamda Sita di mathwa yamna chakhiba amasung wakal yamna nuwaitaba haibadu waiki amasung mapi ororo taduna khangjakhi mahak ningamdabagi chingdumba mapuduna chatpaga chap manakhi mahaknadi nangdabu khanjatuna laikhibani adubu nangna kari tawi mayam mamangda nangna mahakki mamaida cha asabadu hanjanba natra haiduna haire adugu nangna mabu sikro haiduna su hairibanine angang origi matamda nangi namana Rambu otpa yaba otkhibani chawlakandana nangna mu wolibani namana chana Ram asi asuk yamna oninglibase karigino haiduna Guruji aduna Sita da hangai namanadi mahakpu otkibani adubu nangnadi mahakpu hale haiduna haire nakoi ni na Ram otpa yaba ole adugu nang mafam asida amu hena kuithana leiba taragadi sengkhraba mafam ase amang mahabadu oirani haiduna haire maram aduna mafam asidagi yam thuna chatpikro haiduna haire Sita su mafam adudagi kapna tholakpa natana upai lekhide mahak mafam aduda Ram thiba lakpani adubu Mauna Ram si sira haibagi pau si taba matamda mathwa yamna nuwaitaba haibadu oike ma kapla aduna gari tongduna mayum tamna hale tanja aduda somlakandadi Ram di hingduna leirami amasung mahak mafam aduda Guruji aduna lotuna thammani adubu ai mafam asida phamlakdibase koire haiduna mahak mafam adudai hawalaktuna mahakki ka tamna lai Guruji adugi mi sing aduna Ram ka si tamna lakle haiduna pau pirakpadagi mahakki photo adu laktharatuna mafam adudagi puthoktuna chatki Ram mafam aduna chakpa matamda mahakki thamoida karigumba ama phawki mafam asida Sita soidana laami haiduna mahakki thamoidana phawre
तसेंना हरबा मतमदा कनागुम्बा मिसक अमना कनागुम्बा मिसक अमबु नुसिबा तारगदी थमोइदा करेन फाउनै हाइबदुनी असम तौदना रामसु सीता हिंगली हाइद्रा महाग मफम मदुगी चेंथोरे सोमना कंददी सीता सु कपना कपना वखल सुम खलकपदगी गुरुजीना रामगी मोमाइदा चा हिजले हाइबगी पावसी राम तमदना महाना करमना खंगनी मदुदी अखोगी मफम मदुदा थोखिबा थौदोंनी मसिदी यामना लापी मरम मदुना महाग सोइदन हिंगमगनी हाइदुना सीता सु गाड़ी मोमाइ लेदुना रामगी मनाक्ता मुलाई सीताना लापो मतमदा रामसु मफम मदुदा चेलक्तुना मखोइनी थेंगनबा हाइबदु ओइखी रामगी मनाक्ता सीता चंगछलै अमसुंग आइबु ngapiu हाइदुना हाइरे महाना रामगी मखोंग कोलदुना ngapiनबैदमक्ता हाइजरै असम तौदुना रामना सीतागी मगक्ता मंगल सूत्रदु सिबिकी तंजादुना भैरवसु मफम मदुदा लाई माना एग्रीमेंटगी चेदु पुथोलदुना सीतागा आइगा साइन तौनबनी माक था अमदि आइगा लेमिनगनी न हाइबनी थाजद्रगा मंगोंदा हंगु हाइदुना माना रघुराम हाइरे रघुरामसु सीतादा नंगना साइन तौब्रा हाइदुना हंगी सीतासु होय हाइदुना हाइरे मदुदगिदी रघुरामना फरे अदु तारगदी था अमदि नंगा लेमिनरुरो मान हारिबसि अचुंबनी हाइदुना हाइरे वाहिदु ता मतमदा सीतादी यामना ngakpa हाइबदु ओइखि अमसुंग सीताबु भैरवना पुदुना चटखि मदुदगिदी भैरवना हाइरे मंगोंदा अइना पांगल सिजिनदुना नंगबु मुन्नबु होनबनी अदुबु यादे अदुबु महदी चमचमजबनीना अइना कोक सिजिनदुना नंगबु लौरे हाइदुना हाइरे मदुदगिदी मफम मदुदा राम संगछलै करिगुंबा नंगना महागसि लोहोंद्रिङैदा पुखिबोय तारगदी कसु काइदे अदुबु हौजिति महागसि आइगि नुपि ओरबनीना नंगना पुबा यारोय मवा लेरबा नुपिबु कनाना पुबा यादुनो हाइदुना हाइरे मदुदगिदी भैरवना नंगना करि तौजदुरिबा हाइदुना हाइरे वाहिदु ताबदगिदी भैरवकी गालिगी थोनावदु फकाइरदुना भैरवपु मफम मदुदा चिंथोरक्तुना महाना फुबा हौरे असम असम पुनरक्पदगिदी भैरवना नोमोय सतोरक्तुना रामदा कापके तौई अमसुंग नोई मखोल अमा ताखि नोई मखोल अदुदि अतै कनामता ओरमद्रे भैरवकी महाकी नुपि मसामगना भैरवता नोमोयना कापतुना हातखिबा ओरमी भैरवराजकी नुपिदुसु चामनखिबदगी महाना महाकी नुपादुबु नोमोयना कापतुना हातपनी असम तौदुना राम अमसुंग सीता थोंगलखि मखोयनि लोहोनबा मतुंगदा बस्ती अदुगी चेसिंग हाइबदि लीगल ओरबा चेसिंग अदु बस्ती अदुगी मीसिंग अदुदा लोइना येंथोई अमसुंग बस्तीगी मीसिंगना मखोयबु नुंगाई याफेनबगी बोर्ड पिरदुना मूवी असि लोइसनखि प्लेट फाउदी यौजनिंगी मयामसु लोइ यौनख्रबनिना अइना 100 यौबा हाइबसि मयामना सपोर्ट तौबिबा नत्रगदी उपाय सुनै लेरोइदुरिबनि अइबु नुंसिबियु मथंगदा कंगले रिव्यूना अनौबा मूवी अमा पुदुना लाक्चबा मतमदा मयामना ngaibiramu Thagatchari।